Hello, welcome back to my channel 7 Speed. Ngasi je ai amuk video khoi Suzuki gi Eastern Suzuki hedana khoi gi khwathong Thaiman khoi khwathong road ko sigi stale asi Suzuki Eastern Suzuki na hai go sigi showroom sida la aga ina ngasi je keno ne khoi Suzuki Access 125 to khoi gi Activa 125 ki competitor hai tare samna habda aduga khoi Jupiter gi shu khoi 125 ki ano bom thoi moi gi competitor hai tare go adugi review pigen lakse bune ado review se jingse mangwanda yauriba no ba khoi features sing hen ba ko hana dagi henkaliba mai features sing do aduga kamai tauge habdo adi moi gi adigi price ko adigi mokoi gi loan gi facility leibra leitabra loinamak hangthokse kamai tauge habdo subscribe tawbiramo like tawbiramo share tawbiramo aduga anong no ba koi gari gi content sing ko gari ga mari leina ba haitare si content sing ai mathang puro dum laksege ado video si hongno tor si ado mafam ji myam location je yam dang uchar ke go hapet si gi mai ke no ja si gi laiba si je go si Suzuki Eastern Suzuki si le go ado magi he opposite le jina si gi HDFC go insurance ki bank adi Bank of Baroda Alibaba store le go si dum opposite dum lai rabane si gi showroom je LG sida dum lakpiro aduga mayam dum loinamak details mayam do loi khangbi bi yarni go adudi hauno tor si go video se khoi gari sigi ahamba khoi magi price ko price ta hana ta hajarage sigi magi price se khoi edition duni ko edition da khoi alloy ga disc ka yawa khoi variant makal dune adam gari si khoi variant je makal taret phang lai ko ado sidai di taret makti leitre ko ji ki oina di ko edition ne adagi sidai khoi si ja khoi still khoi alloy yaw da si leire adagi sayda khoi alloy da khoi edition na taba sidam le si le ko makal variant je ahum khatani ko sile je ado si sina khoi edition si color je namna phajai ko ado si special edition je magi kari da magi keno ja si magi khoi masak se kai khangya ta kana si magi chrome yaur ja si je chrome ja special edition de yaur ko ado magi khoi on road talaiba price ye khoi 1 lakh ko for some 1 lakh ki average ne haitare ko around ko aduga magi hek to khoi sing mathak top model le on road ta khoi 1.4 lakh ki mai lai ko price ye aduga magi top base khoi drum gum gi keno sina laiba magi price ye 94 lakh 94,000 lai ko aduga sigi magi amangi khoi meter console je simple analog ko aduga plus khoi digital display macham ga su yauri ka samda aduga seda engine start stop seda yauri ko samda aduga sigi headlight ki ko de horn sile ko aduga magi tongan ba unique feature ama haraga di seda khoi USB khoi charging point ama ko the P ko charging point ado sida khoi pocket masam yaure sida 1 liter bottle ko amadum half su dum liter se khang dia do half pi rai na dum chalani ko aduga sigi makha da la pakana makha gi floor board se sije yam khoi gi so wai tani ko khoi gi gari tai gi sum yeng na ba da sigi khong net pham yam na khoi gi so wai tari yam freely easily move to ya ba ko smaina khoi gi ma kanom di oi ko sigi ko yam so ko sa ado gas cylinder hot option ju yam na
ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯤꯂꯤꯟꯗꯔꯁꯦ ꯍꯥꯞꯄ ꯆꯜꯂꯒꯗꯤ ꯒꯥꯔꯤꯁꯤ ꯃꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯝꯁꯨ ꯂꯩꯀꯣ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯁꯤ ꯃꯃꯥꯡꯂꯣꯝꯗ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯛ ꯕ꯭ꯔꯦꯛ ꯑꯣꯐꯔ ꯇꯧꯔꯦꯀꯣ ꯑꯗꯩ ꯁꯤꯒꯤ ꯇꯦꯂꯦꯁꯀꯣꯄꯤꯛ ꯁꯁꯄꯦꯟꯁꯟ ꯀꯣ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯤꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯇꯥꯌꯔꯒꯤ ꯁꯥꯏꯖ ꯀꯣ 90/90 12 ꯏꯟꯆ ꯊꯥꯔꯦꯀꯣ ꯑꯗ ꯁꯤ ꯀꯦꯂꯤꯄꯔꯁꯦ ꯑꯃꯨꯕ ꯃꯆꯨꯗ ꯀꯩꯅꯣ ꯇꯧꯋꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯁꯤꯁꯇꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗꯤ ꯇꯣꯞ ꯃꯣꯗꯦꯜꯗꯨꯗꯗꯤ CBS ꯍꯥꯏꯅ ꯀꯣꯝꯕꯥꯏꯟ ꯕ꯭ꯔꯦꯛ ꯁꯤꯁꯇꯦꯝ ꯍꯥꯏꯅ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯇꯥꯌꯔꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ 90/100 10 ꯏꯟꯆꯀꯤꯅꯤꯀꯣ ꯂꯣꯏꯅꯃꯛ ꯃꯅꯤꯡ ꯇ꯭ꯌꯨꯕꯂꯦꯁ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯦꯛꯖꯣꯁ ꯄꯥꯏꯞꯀꯤ ꯀ꯭ꯔꯣꯝꯅ ꯐꯖꯅ ꯐꯤꯅꯤꯁ ꯇꯧꯋꯤꯀꯣ ꯁꯤꯗ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯦꯁ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯃꯤꯡꯁꯦ ꯑꯩꯈꯣই 3Dꯅ ꯁꯤꯗ ꯊꯥꯔꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯍꯦꯗꯂꯦꯝꯞꯁꯦ ꯑꯩꯈꯣꯏꯒꯤ LED ꯀꯣ LEDꯁꯦ ꯀꯝꯄꯥꯔꯠꯃꯦꯟꯠꯁꯤꯗ ꯃꯈꯥꯗ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯗꯨꯁꯨ ꯃꯊꯛꯇ ꯑꯃ ꯌꯥꯎꯔꯤ ꯑꯃꯅ ꯀꯩꯅꯣꯒꯤ ꯍꯥꯏꯒꯤ ꯑꯃꯅ ꯂꯣꯒꯤꯅꯤꯀꯣ ꯑꯣꯏꯗꯣꯏꯁꯦ ꯁꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯌꯥꯎꯕ ꯂꯩꯔꯦ ꯑꯗꯩ ꯁꯤꯗ ꯒꯥꯔꯗ ꯂꯣꯏꯅꯃꯛ ꯁꯤꯗꯤ ꯃꯦꯇꯦꯜꯅꯤꯀꯣ ꯑꯗꯣ ꯁꯤꯅ ꯐꯥꯏꯕꯔ ꯑꯣꯏꯕꯀꯣ ꯁꯤꯁꯤ ꯃꯦꯇꯦꯜ ꯑꯣꯏꯀꯣ ꯁꯤꯗꯤ ꯐꯥꯏꯕꯔ ꯑꯣꯏ ꯑꯗꯩ ꯁꯤꯒ ꯁꯤ ꯃꯦꯇꯦꯜ ꯑꯣꯏꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤ ꯀ꯭ꯔꯣꯝ ꯌꯥꯝ ꯄꯥꯛꯅ ꯐꯖꯅ ꯌꯥꯎꯔꯤꯀꯣ ꯑꯁꯤ ꯐꯥꯏꯕꯔ ꯑꯣꯏꯀꯣ ꯕꯣꯗꯤꯒꯤꯁꯤ ꯅꯠꯇꯕꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯀ꯭ꯂꯣꯛ ꯋꯥꯏꯁꯇ ꯁꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯗꯀꯣ ꯃꯅꯤꯡꯗ ꯁꯤ ꯁꯣꯏꯅ ꯍꯥꯡꯗꯣꯏꯅꯦꯕꯀꯣ ꯃꯅꯤꯡꯒꯤ ꯁꯤꯠꯁꯦ ꯑꯃꯨꯛ ꯍꯥꯡꯉꯒ ꯌꯦꯡꯉꯁꯤꯀꯣ ꯑꯗꯣ ꯁꯤꯠ ꯍꯥꯡꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯁꯤꯠꯀꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯕ꯭ꯔꯣꯗꯅꯦꯁꯁꯦ ꯑꯗꯨꯝ ꯂꯩꯀꯣ ꯐꯖꯅ ꯑꯗꯨꯒ ꯁꯥꯡꯕꯁꯨ ꯌꯥꯝ ꯁꯥꯡꯕꯀꯣ ꯁꯥꯡꯁꯨ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨꯒ ꯄꯥꯛꯁꯨ ꯄꯥꯛꯑꯦ ꯑꯗꯨꯒ ꯁꯤꯇꯤꯡ ꯀꯝꯐꯔꯠꯇꯤ ꯑꯗꯨꯝ ꯐꯖꯅ ꯂꯩꯒꯅꯤꯀꯣ ꯑꯗꯩ ꯃꯥꯒꯤ ꯀꯨꯁꯟ ꯀꯣ ꯂꯦꯗꯔ ꯔꯦꯞ ꯂꯣꯏꯅꯃꯛ ꯃꯑꯣꯡ ꯇꯥꯏꯀꯣ ꯌꯦꯡꯕꯗꯀꯣ ꯑꯗꯨꯝ ꯀꯝꯐꯔꯠꯇꯤ ꯐꯖꯅ ꯂꯩꯒꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯠꯁꯦ ꯍꯥꯏꯒꯠꯂꯒ ꯑꯩꯈꯣই ꯃꯅꯨꯡꯒꯤ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯆꯥꯎꯔꯦ ꯍꯥꯟꯅꯒ ꯌꯦꯡꯅꯕꯗꯗꯤ ꯁꯤ ꯌꯥꯝ ꯐꯖꯅ ꯆꯥꯎꯔꯦ ꯁ꯭ꯄꯦꯁꯁꯦꯀꯣ ꯑꯗꯣ ꯍꯦꯜꯃꯦꯠ ꯍꯥꯞꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯁ꯭ꯄꯦꯁꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯦꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯗꯤꯡ ꯂꯥꯏꯠꯇꯤ ꯌꯥꯎꯗ꯭ꯔꯦ ꯁꯤꯗꯗꯤꯀꯣ ꯃꯣꯏꯒꯤ ꯁꯤ ꯃꯦꯅꯨꯋꯦꯜꯁꯤ ꯂꯩꯔꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯦꯗ ꯀꯤꯠ ꯀꯣ ꯌꯥꯎꯔꯦ ꯁꯤꯗ ꯑꯗꯒꯤ ꯃꯥꯒꯤ ꯇꯨꯜꯁ ꯀꯣ ꯁꯤꯅ ꯇꯨꯜꯁ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯁꯤꯅ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯁ꯭ꯇꯣꯔꯦꯖ ꯀꯦꯄꯥꯁꯤꯇꯤꯁꯦ ꯁꯤꯠꯀꯤꯀꯣ ꯑꯗꯣ ꯍꯥꯟꯅ ꯁꯤꯗꯩꯗ ꯐꯨꯋꯦꯜꯗꯣ ꯁꯤꯗꯩꯗ ꯃꯅꯨꯡꯗ ꯍꯥꯞꯄꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟꯗ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯇꯣꯔꯤꯡ ꯀꯦꯄꯥꯁꯤꯇꯤꯁꯦ ꯈꯔ ꯏꯟꯀ꯭ꯔꯤꯖ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯍꯥꯞꯐꯝꯒꯤ ꯀꯩꯅꯣꯁꯦ ꯃꯅꯤꯡꯗ ꯃꯄꯥꯟꯂꯣꯝꯗ ꯂꯥꯛꯈ꯭ꯔꯦꯀꯣ ꯁꯤꯗ ꯁꯤꯗꯩꯗ ꯁꯣ ꯇꯧꯔꯒ ꯁꯤ ꯁꯣꯠꯁꯤꯅ ꯑꯗꯨꯝ ꯄꯥꯜꯂꯦ ꯁꯤꯗ ꯑꯗꯩ ꯃꯥꯒꯤ ꯐꯨꯋꯦꯜꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯑꯩꯈꯣꯏ 5.5 ꯀꯣ ꯂꯤꯇꯔ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯒꯗꯕ ꯑꯩꯈꯣꯏ ꯀꯝꯐꯔꯠ ꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯃꯥꯒꯤ ꯁꯤ ꯍꯨꯛ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯁꯣꯝꯗꯁꯨ ꯀꯤꯂꯣ ꯑꯗꯨꯝ 5 ꯌꯥꯟꯕ ꯌꯥꯒꯗꯧꯕ ꯍꯨꯛꯅꯤ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯀꯩꯅꯣꯅꯤꯀꯣ ꯑꯗꯩ ꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯨꯛꯅꯤꯀꯣ ꯑꯗꯣ ꯁꯤꯅꯤ ꯑꯗꯣ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯁꯤꯒꯤ ꯒꯥꯔꯤ ꯁꯤꯒꯤ ꯚꯦꯔꯤꯌꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯂꯧꯒꯦ ꯍꯥꯏꯔꯁꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯗꯥꯎꯟ ꯄꯦꯃꯦꯟꯁꯦ 10%ꯗ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯗꯥꯎꯟ ꯄꯦꯃꯦꯟꯁꯦ ꯑꯩꯈꯣꯏ 23,945 ꯀꯣ including bank processing fee ꯀꯩꯒꯤ ꯂꯣꯏ ꯌꯥꯎꯔꯒꯀꯣ 23,945 ꯗꯥꯎꯟ ꯄꯦꯃꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏ EMIꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ 3,558 ꯄꯔ ꯃꯟꯗꯀꯣ ꯊꯤꯕꯤꯔꯒ ꯂꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯃꯁꯤꯒꯤ ꯑꯗꯨꯝ ꯑꯣꯟ ꯔꯣꯗ ꯄ꯭ꯔꯥꯏꯁꯁꯦ ꯁꯤ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ 1,86,000 ꯍꯥꯏꯗꯨꯅꯤꯀꯣ ꯑꯗꯣ ꯃꯁꯤ ꯑꯗꯨꯝ 10%, 20%, 30% ꯑꯩꯈꯣꯏꯒꯤ ꯗꯥꯎꯟ ꯄꯦꯃꯦꯟ ꯑꯗꯨꯝ ꯊꯤꯕꯤꯔꯒ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯃꯁꯤ ꯌꯥꯝꯅ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯗꯨꯝ ꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯔꯒꯅꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯐꯣꯟꯗ ꯂꯥꯏꯟꯗ ꯀꯣꯟꯇꯦꯛꯇ ꯇꯧꯔꯒ ꯇꯥꯟꯅꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩ ꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯟꯗ ꯗꯤꯇꯦꯜꯁ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯆꯔꯝꯃꯒꯦꯀꯣ ꯑꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯣ ꯃꯈꯥ ꯇꯥꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯃꯥꯒꯤ ꯗꯥꯏꯃꯦꯟꯁꯟꯗ ꯑꯩꯈꯣꯏꯒꯤ
overall length se 1870 mm ni ko magi sidagina som aroi be magi dimension se aduga magi white nom da laga di 690 mm adu mai ground clearance ko sigi makha gi se si makha gi ground clearance se 160 mm ni ko adu gari gi height sina koi gi lai je 773 mm da lai ko ado gari gi mileage se dum average hoina dum city da 40 to 50 gi average dum lai ko adum gari di fuel efficiency adum oi pa gari ne si gari se ko adagi yamna silent oi ba scooter ni ko thawbu da yamna riding comfort yamna ngai ba wakal amani gari se adagi magi design ko gari gi koi gi masak se si yamna yengda anoba latest design hai tare gari gi engine gi specification da koi gi 4 stroke adi single cylinder air cool aduga 124 cc ko aduga magi kenosina ps sina 8.7 ps 6750 rpm da aduga newton meter sina 10 newton meter 5500 rpm da fuel injection ni aduga self kick start lo yaw ko sigi kenose ado video si slide sum losin jarage mayam subscribe tawsandaba tawdaba tawsan bi horo ado gari thaw matamda helmet chung shodun opio ar sabu tharogana seat belt phabiu harga swai chum losin jarage mayam